School Amadi College Singda election Touduna leader Khalliba Ashi Tunggi Aphaba leader kaya THOKLAKNABAGI MACHAK SEMBANI HAINA Information and Public Relation MANIPUR Director PHONGDOKHRE All Manipuri Student Union gi project Makhada Musu DMU gi Makhada Laiba College Yauna Higher Secondary School Student Union Election da Mai Paglakhraba Secretary Sing Taram na okpaga loinana lup asigi thomi ningolbu ningol chakobaga mari leinana pangthokpa thoramda saruk yaraduna wafam asi mahakna phongdokhibani mahakna makha na phongdokhibada laibak ama kannaba hotnabada mahairoi singi achouba thodang lei School Amadi College Singda pangthokliba election da mai paklaba mahairoi singna leader ama oibagi chapchaba magun ngaktuna Chalhauba tangai fade haiba wafam thamki. Akhadi secretary makhal aina tamba finance secretary general secretary adu ada mayam se kuwe laba matung bagi kai khala bon ma ro ma mai ta ko ram ro bon ka ni sibi ai ki mai ta ma bagi ahan ko phongda ma ko ram tai mo ga phongda satra amoina langlang sigi aina mayam bi jing do na sambu ke na khalam ba ma Sendu ko na bagi tanda di mang ko taraga lele sendu ko de budi ang wani ba asendu na capacity ay na sendu ke ko to tingai na talapi na kandiba mayang ko suga sakhiba adu gumba na ang sabat to ko ko sina mai pat ne aduna mai pat da ba yang na wani ay kan si kan jara ko chanjin minisi sidong singai si leader si ba sa ay ni career sendu ko idini aduna mang ko taraga lele je achau ba thabak ani kan ba Not just the Thaba Ani Kani, Thaba Ani Pari.